ꯑꯗꯨꯒꯤꯗ ꯑꯍꯨꯝ ꯈꯥꯏꯗꯣꯛꯑꯒ ꯀꯨꯟꯊ꯭ꯔꯥ ꯃꯉꯥ ꯂꯩꯍꯧꯕꯗꯣ ꯑꯗꯨꯒꯤꯁꯨ ꯃꯣꯏꯁꯨ ꯅꯨꯡꯄꯥꯛꯇ ꯃꯃꯤꯡ ꯃꯊꯥ 이비ꯕ ꯐꯩꯗꯣ ꯑꯗꯨ ꯇꯧꯒꯦꯅ ꯈꯜꯂꯦ ꯑꯗꯨ ꯅꯠꯇꯅ ꯑꯇꯩ ꯑꯩꯈꯣꯏ ꯑꯟꯅꯣꯟ ꯁꯣꯜꯖꯔ ꯇꯧꯅ ꯃꯣꯏꯁꯨ ꯊꯕꯛ ꯑꯇꯩ ꯃꯈꯥ ꯇꯥꯕ ꯃꯌꯥꯝꯗꯣ ꯍꯣꯃꯤ ꯂꯥꯃꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯈꯤꯕ ꯃꯌꯥꯝ ꯂꯩꯗꯅ ꯃꯣꯏꯁꯨ ꯃꯣꯏꯒꯤ ꯑꯃꯅ ꯅꯨꯄꯥ ꯑꯃꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯒꯦꯅ ꯑꯩꯈꯣꯏ ꯂꯦꯞꯄꯦꯕꯀꯣ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯂꯩ ꯍꯧꯖꯤꯛ ꯏꯇꯣꯟꯗ ꯑꯩꯅ ꯀꯩꯅꯣ ꯎꯠꯅꯤꯡꯕꯅꯦ ꯑꯗꯣ ꯁꯤ ꯆꯥꯎꯔꯥꯛꯄ ꯂꯥꯏ ꯁꯥꯒꯗꯕ ꯅꯤꯄꯥꯗꯣ ꯑꯗꯨ ꯌꯦꯡꯈ꯭ꯔꯦ ꯃꯐꯝꯗꯨ ꯂꯦꯞꯄꯦ ꯑꯗꯨ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯍꯧꯒꯦ ꯅꯪ ꯁꯤꯗ ꯏꯟꯊꯣꯛꯄ ꯆꯍꯤ ꯇꯔꯥ ꯏꯟꯊꯣꯛꯄꯒꯤ ꯋꯥꯗꯨ ꯈꯪꯉꯦꯕ ꯇꯧꯕꯇꯕꯨ ꯅꯣꯏ ꯃꯤ ꯇꯥꯍꯟꯗꯅ ꯑꯣꯖꯥ ꯃꯨꯀꯨꯟꯒꯤ ꯌꯥꯛꯀ ꯇꯤꯟꯅꯔꯒꯁꯨ ꯑꯩꯒ ꯈꯠꯅꯩꯌꯦꯕ ꯈꯠꯅꯔꯤ ꯀꯩꯅꯣ ꯑꯣꯖꯥꯗ ꯂꯥꯏꯅꯤꯡ ꯏꯔꯛꯄ ꯂꯦꯇꯔꯗꯣ ꯑꯩꯈꯣꯏ ꯑꯣꯖꯥꯗꯤ ꯁꯪꯁꯀ꯭ꯔꯤꯠ ꯍꯩꯕ ꯋꯥꯠꯂꯦꯕ ꯑꯣꯖꯥꯗꯤ ꯕꯦꯗꯒꯥꯁꯦ ꯑꯩꯁꯦ ꯁꯪꯁꯀ꯭ꯔꯤꯠꯁꯤ ꯍꯥꯟꯅ ꯇꯝꯃꯛꯄꯅꯤꯅ ꯏꯪꯈꯣ ओ चिंतम व्यक्तम निर्गुण गुणात्मा समस्त जगत अदर मूर्तनि सिदी अपु मूर्ति एक्सप्लेनेशन है बेदना सपोर्ट तौरबा बेदना तेंबान बा पोपी बा तेंग पामलान बी बा पुंची तोलो याफबा अफन नाइ पिनाबा अपु पुपु खोरुम से पुंगिंग चेन निंग नसे आई से फाय बसे मन का आई सिद लाव मिसल कई चिंगी म्याम लाइ न तो आइना ꯊꯝꯕꯥꯜ ꯈꯣꯡꯗ ꯅꯠꯇꯦ ꯁꯤꯗ ꯑꯩ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯁꯦ ꯀꯩꯅꯣ ꯇꯧꯋꯦꯕ ꯑꯩ ꯇꯦꯅ ꯇꯧꯒꯦ ꯑꯩ ꯁꯤꯈꯤꯗꯧꯔꯕꯅꯤ ꯆꯤꯡ ꯂꯥꯏ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯎꯗ ꯑꯩꯅ ꯎꯔꯕ ꯀꯗꯥꯏꯒꯤ ꯃꯤꯒꯤ ꯇꯥꯔꯤꯛꯀꯤ ꯍꯥꯠꯄꯗꯣ ꯃꯗꯨꯗ ꯂꯥꯏꯗꯝ ꯊꯣꯛꯇ ꯆꯤꯡ ꯈꯣꯡꯒꯥꯡꯗ ꯇꯥꯔꯤ ꯇꯥꯔꯤꯛ ꯑꯍꯨꯝꯗꯒꯤꯅꯤ ꯌꯥꯎꯕ ꯃꯤꯇꯩꯗ ꯃꯥꯡꯉꯛꯏꯁꯦ ꯑꯗꯨ ꯐꯣꯇꯣ ꯉꯔꯥꯡ ꯍꯥꯞꯄꯦꯕ ꯇꯥꯔꯤꯛ ꯆꯍꯤ 2 ꯁꯨꯔꯦ ꯃꯅꯤꯄꯨꯔꯗ ꯇꯣꯉꯥꯟꯅ ꯄꯤꯌꯨ ꯅꯣꯇꯤꯁ ꯇꯧꯕꯗꯣ ꯑꯗꯨ ꯍꯧꯖꯤꯛ ꯃꯣꯏꯅ ꯃꯥꯡꯉꯦ 이제 정대로 그럼 ꯈꯕꯔꯗ ꯌꯧꯔꯛꯑꯦꯕ ꯄꯥꯎꯗ ꯄꯤꯕꯗꯣ ꯄꯤꯔꯣꯏ ꯍꯥꯏ ꯄꯤꯕ ꯌꯥꯗꯦ ꯄꯤꯕꯁꯨ ꯉꯝꯗ꯭ꯔꯦ ꯔꯥꯏꯇꯔ ꯏꯔꯤꯗꯨꯅ ꯈꯪꯉꯝꯗꯕ ꯃꯣꯏꯗꯤ ꯇꯝꯃꯤꯁꯤꯁꯨ ꯈꯪꯗꯕ ꯑꯩ ꯉꯁꯤ ꯅꯨꯃꯤꯠ 9ꯅꯤꯁꯦ ꯍꯦꯛꯇ ꯁꯥꯎꯁꯤꯁꯦ ꯌꯥꯝ ꯂꯥꯛꯀꯦꯅ ꯕꯪꯂꯥ ꯑꯣ ꯁꯪꯁꯀ꯭ꯔꯤꯠ ꯑꯣ ꯏꯪꯂꯤꯁ ꯑꯣ ꯍꯣꯜ ꯋꯥꯔꯜꯁꯦ ꯇꯥꯍꯜꯂꯒꯦꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒ ꯇꯛꯈꯥꯏꯈꯤꯕꯒꯤ ꯈꯕꯔꯗ ꯍꯥꯞꯄꯁꯨ ꯂꯩꯌꯦꯕ ꯅꯪ ꯖꯦꯜ ꯊꯝꯒꯗꯕꯅꯤ ꯅꯪꯅ ꯆꯍꯤ 30 ꯁꯨꯕ ꯅꯨꯄꯤ ꯑꯃꯕꯨ ꯍꯤꯡꯅ ꯃꯩ ꯊꯥꯔ ꯅꯪ ꯅꯣꯛꯇꯅ ꯌꯦꯡꯕ ꯑꯐ꯭ꯔꯤꯀꯥꯟ ꯀꯧꯔꯛꯄ ꯕꯨꯗꯨ ꯍꯨꯔꯥꯟꯕ ꯃꯤ ꯍꯥꯠꯄ ꯇꯧꯔꯤꯉꯩꯗꯨꯅ ꯆꯨꯝꯊꯣꯔꯛꯏ ꯑꯐ꯭ꯔꯤꯀꯥꯟꯗ ꯆꯨꯝꯊꯣꯔꯛꯇꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯥꯠꯃꯥ ꯅꯦꯕꯔ ꯚꯥꯔꯠ ꯑꯁꯤꯃ ꯍꯥꯏꯕ ꯍꯩꯇ꯭ꯔꯤꯑꯕ ꯑꯥꯔꯊ ꯈꯪꯗ꯭ꯔꯤꯑꯕ मारी संस्कृत से हटिया खंबा तबुदेरी मैंने आत्मा ने लावे आत्मा निर्भर भारत माता जी की मणिपुर सता छड्डा मैंने वर्ड में रेस्पेक्ट तोड़े कले अंबेडकर ने कले ना मणिपुर होल वर्ड इन सेंड अप अदुने खबर ले हो या बतो निमिनी हो से सुरे ꯂꯦꯟ ꯇꯥꯅꯕ ꯇꯧꯕꯗꯣ ꯇꯣꯛꯑꯦꯅꯦ ꯏꯕ ꯍꯩꯇ꯭ꯔꯕ ꯀꯗꯥꯏꯗꯒꯤ ꯌꯥꯗꯦꯅꯦ ꯑꯝꯕꯦꯗꯀꯔꯗꯤ ꯈꯨꯠꯂꯥꯏ ꯗꯦꯡꯅꯦꯕ ꯃꯥꯏ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯗꯣ ꯑꯗꯨꯅ ꯅꯣꯏ ꯂꯩꯁꯦ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯒꯤ ꯊꯕꯛ ꯆꯠꯄꯁꯨ ꯆꯍꯤ 10ꯅꯦꯕ ꯏꯟꯊꯣꯛꯄꯁꯦ ꯏꯇꯦꯃꯁꯦ 35 ꯑꯩ ꯇꯥꯕꯗꯤ 10ꯔ 15ꯔ ꯀꯥꯎꯔꯦ ꯍꯧꯖꯤꯛꯐꯥꯎꯕ ꯏꯟꯇꯨ ꯂꯧꯈꯠꯇ꯭ꯔꯤꯌꯦ ꯂꯧꯈꯠꯇ꯭ꯔꯤ ꯑꯗꯨ ꯑꯩꯅ ꯉꯥꯡꯉꯤꯗꯨꯗꯤ ꯃꯣꯏꯅ ꯂꯧꯈꯠꯀꯦꯔꯥ ꯂꯧꯈꯠꯂꯣꯏꯔꯥ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯃꯥꯡꯖꯕ ꯂꯩꯇꯦ ꯍꯥꯏꯗꯨꯗꯤ ꯑꯁ ꯌꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯁꯤ ꯃꯑꯣꯡꯁꯦ ꯀꯃꯥꯏꯅ ꯇꯧꯒꯅꯤꯀꯣ ꯌꯦꯁ ꯎꯏꯌꯦꯕ ꯎꯏ ꯑꯁ ꯐꯔꯦ ꯑꯗꯨꯅ ꯅꯣꯏꯅ ꯍꯥꯏꯒꯗꯕꯅꯤꯅ ꯑꯣꯖꯥ ꯃꯨꯀꯨꯟꯒꯤ ꯑꯁꯣꯏꯕ ꯑꯩ ꯊꯣꯡꯒ ꯑꯩꯗꯤ ꯂꯩꯃꯤꯟꯅꯕꯅꯤꯅ ꯑꯩꯅ ꯑꯐꯕ ꯀꯔꯤꯒꯤꯅ ꯑꯣꯖꯥ ꯃꯨꯀꯨꯟꯅ ꯀꯁꯥꯔꯗꯅ ꯐꯨꯂꯣ ꯃꯅꯤꯄꯨꯔꯗꯅ ꯇꯈꯦꯜ ꯃꯨꯀꯨꯟ ꯍꯥꯏꯕ ꯑꯣꯏꯕ ꯃꯥꯏꯟꯁꯦ ꯂꯩꯌꯦꯕ ꯀꯅꯥꯗ ꯇꯧꯕꯤꯗꯦꯕ ꯎꯖꯧꯕꯁꯦ ꯃꯅꯤꯄꯨꯔꯗꯅ ꯇꯈꯦꯜ ꯃꯨꯀꯨꯟ ꯀꯁꯥꯔꯗꯅ ꯐꯨꯂꯣ ꯃꯗꯨꯗꯤ ꯑꯣꯖꯥꯗꯤ ꯂꯣ ꯈꯪꯗꯦ ꯑꯗꯨ ꯌꯥꯔꯣꯏ ꯑꯗꯨ ꯌꯥꯔꯣꯏꯕ ꯑꯃꯈꯛꯇꯅꯤ ꯑꯃꯈꯛꯇꯅꯦ ꯑꯗꯨ ꯑꯣꯖꯥ ꯇꯧꯕꯤꯗꯦꯕ ꯑꯗꯨ ꯂꯣ ꯑꯦꯒꯦꯟꯁ ꯗ ꯂꯣ ꯑꯣꯐ ꯅꯦꯆꯔ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯅꯔꯤ ꯑꯗꯨ ꯌꯥꯔꯣꯏ ꯃꯥ ꯈꯪꯗꯦꯕ ꯑꯣꯖꯧꯕꯁꯦ
막 아이 우자가 왜 우자 나지 어 그지 뭐 내려 저 아이 뭐지 아이나 뭐 레벨이 그처럼 파티기 아이나 우자가 이거 그만 챙지야 제일 해래 프레시던트 제일 왜 있다 그래서 근데 그냥 나나 저는 미스 같다 그게 야잖아 아이나 아부 월기 여우시 1974 3도 아이 아부부터 아빈 자리원 살아야 then 1947 the whole world did universal prayer to the whole world learned that 그래서 내가 그래 봐 정말 뭐 뽑기가 대범감을 남기고 아부부 그rum시 마기 마룬다 대봉밤바 기빙나 마기 마루나 마푸기 민카이부 손게니 땄잖아 뭐 크리스천이 왜 소로하래 알라스 왜 소로하래 아 그게 할게 낭니 나로나 낭니 나로 하이 신기보다 이거 아두데니 유니버설 아두나 아코이나 미테기 고다 하비 하자 고다 하비 하비 소를 하비 하비 아 비기도 대마 뽑기가 대마나 프리즈 차이가 임민다 이쇼라 하이버도 아포코니 하이비 마기 마룬다 이세다 고다 하비 하비 봐 고는 고다 알라나 그래 파라도 간도 또 와라마니 아코 좀 한다고 떨어게 거기 이노베이션이 정리해봐 마네 알라야 뜻이 너무 보고지 마야도 강대 배워니 아포코 마루 하이리베세 응고 대원 뽑기바 대웅빵을 하기바 우리 돌아야 봐봐 아파는 날 비나봐 아포고 고른시 부른시는 이것이 대웅양 기빅나 마기 멀은다 아포소로 하이데 마기 마루다 하이리도 마두 로 시데hen 왕발레트레 우지 때나 와나 공이비주 마푸기 민카이 종아나 공이비주 마푸기 민카이 나는 그시서 하이데 봐 아드나 양나 파자바 보니다 나니네 아드나 마주야 아다 원게 플랫폼을 그래 아드나 아포포기 마사마나이나 빵바다기 라이닝한부 거기 유니버설 프로페트 오헨더버네 원더버네 아드나 우지 ꯍꯧꯖꯤꯛꯀꯤ ꯋꯥꯐꯝꯗꯣ ꯌꯨꯅꯤꯚꯔꯁꯦꯜ ꯄ꯭ꯔꯣꯐꯦꯠ ꯑꯣꯏꯍꯟꯗꯕꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯐꯕ ꯑꯃ ꯇꯧꯔꯛꯄ ꯃꯇꯝꯗ ꯊꯦꯡꯗꯕ ꯂꯩꯇꯦ ꯍꯧꯖꯤꯛ ꯃꯇꯝ ꯂꯩꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯂꯥꯏꯅꯤꯡ ꯍꯪꯒꯤ ꯃꯌꯥꯏ ꯊꯥꯕꯁꯦ ꯂꯦꯞꯄꯁꯤ ꯍꯥꯏꯕꯗꯤ ꯑꯗꯨ ꯅꯩꯅꯕ ꯈꯛꯇꯅ ꯌꯥꯔꯣꯏꯕ ꯃꯍꯥꯛꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯦ ꯃꯍꯥꯛꯁꯤ ꯌꯨꯅꯤꯚꯔꯁꯦꯜ ꯑꯣꯏꯕ ꯄ꯭ꯔꯣꯐꯦꯠ ꯑꯃꯅꯤ ꯃꯥꯂꯦꯝꯁꯤꯗ ꯑꯅꯤ ꯁꯨꯗꯕ ꯙꯔꯃꯒꯤ ꯂꯨꯆꯤꯡꯕꯗ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯕ ꯑꯗꯨꯒꯨꯝꯕ ꯂꯥꯏꯄꯣꯛ ꯑꯃꯅꯤ ꯂꯥꯏꯒꯤ ꯄꯨꯛꯆꯦꯟ ꯆꯦꯟꯕ ꯂꯥꯏꯄꯣꯛ ꯑꯃꯅꯤ ꯁꯝꯅ ꯑꯩꯈꯣꯏꯅ ꯈꯪꯕꯗ ꯅꯨꯡꯉꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯄꯥꯈꯪꯕ ꯂꯥꯏꯅꯤꯡꯒꯤ ꯁꯥꯌꯣꯟꯅꯣꯅ ꯃꯥꯗꯤ ꯄꯣꯛꯂꯕꯅꯦꯅ ꯑꯩꯈꯣꯏ ꯄꯨꯈꯠꯂꯁꯦꯕ ꯃꯥꯁꯦ ꯑꯩꯈꯣꯏꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯥꯒꯤ ꯍꯧꯈꯤꯕꯒꯤ ꯃꯤꯑꯣꯏꯕ ꯃꯄꯣꯛꯇꯁꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯁꯨ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯁꯤꯗꯁꯨ ꯃꯥꯒꯨꯝꯕ ꯑꯃꯇ ꯄꯣꯔꯣꯏꯕ ꯃꯥ ꯑꯃꯈꯛꯇꯅꯦꯕ ꯑꯗꯨꯅ ꯑꯅꯦ ꯐꯨꯅꯩ ꯅꯥꯅꯦ ꯑꯗꯨ ꯉꯥꯛꯇꯅꯦ ꯑꯗꯨꯅ ꯃꯍꯥꯛꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯅ ꯑꯍꯜ ꯏꯕꯨꯡꯉꯣꯗ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯔꯤꯉꯩ ꯃꯥꯡꯗ꯭ꯔꯤꯉꯩꯁꯤꯗ ꯃꯦꯁꯦꯖ ꯑꯝꯇ ꯄꯤꯕꯤꯔꯝꯃꯣ ꯁꯅꯥꯃꯍꯤ ꯄꯥꯈꯪꯕ ꯂꯥꯏꯅꯤꯡꯒꯤꯗꯃꯛꯇꯗꯤ ꯂꯥꯏꯅꯤꯡꯍꯟ ꯐꯨꯂꯣꯁꯦ ꯃꯁꯤ ꯅꯤꯡꯖꯕ ꯁꯣꯟꯖꯕ ꯊꯥꯖꯕ ꯈꯛꯇꯅ ꯃꯥꯟꯅꯕ ꯋꯥꯈꯜꯂꯣꯟ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜ ꯁꯥꯕ ꯉꯝꯒꯅꯤ ꯑꯇꯩ ꯑꯇꯣꯞꯄ ꯎꯄꯥꯏ ꯂꯩꯔꯣꯏꯅ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣ ꯌꯥꯝ ꯐꯖꯕ ꯑꯃꯅ ꯁꯥꯀꯣꯛ ꯊꯤꯔꯦꯡꯗ ꯁꯣꯔꯥꯔꯦꯟꯅ ꯁꯨꯃꯥꯏꯅ ꯍꯥꯏ ꯏꯇꯣꯟ ꯄꯥꯔꯤ ꯑꯅꯤ ꯅꯈꯣꯏ ꯑꯅꯤ ꯈꯥꯔꯩꯕꯥꯛꯁꯦ ꯅꯤꯡꯊꯧ ꯑꯣꯏꯍꯧꯔꯣ ꯑꯗꯨꯅ ꯏꯄꯥꯗꯤ ꯂꯥꯏꯔꯝꯂꯦꯟꯗ ꯂꯥꯏ ꯅꯤꯡꯉꯨꯔꯒꯦ ꯍꯥꯏꯗ꯭ꯔꯣ ꯐꯔꯦ ꯑꯔꯣꯏꯕ ꯋꯥ ꯑꯃ ꯍꯥꯏꯔꯒꯦ ꯋꯥꯔꯜꯁꯤꯗꯅꯦ ꯀꯅꯥꯒꯤ ꯍꯣꯜ ꯋꯥꯔꯜꯗ ꯍꯥꯟꯅ ꯁꯦꯝꯕ ꯀꯣꯟꯅ ꯂꯣꯏꯕ ꯂꯩꯄꯥꯛ ꯍꯥꯏꯗꯅ ꯂꯩꯌꯦꯕ ꯁꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯧꯗ꯭ꯔꯦꯕ ꯍꯥꯟꯅ ꯁꯦꯝꯕ ꯀꯣꯟꯅ ꯂꯣꯏꯕ ꯃꯥꯡꯈꯤꯗꯕ ꯂꯩꯄꯥꯛ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯁꯥꯏꯟꯁꯇꯁꯨ ꯂꯩꯔꯦ ꯂꯣꯗꯁꯨ ꯂꯩꯔꯦ ꯑꯁꯤꯗꯩꯁꯤ ꯐꯥꯃꯦꯟꯁꯤꯗꯩꯗ ꯄꯥꯈꯪꯕ ꯂꯩꯔꯝꯃꯦ ꯑꯗꯒꯤ ꯁꯤꯗ ꯁꯅꯥꯃꯍꯤ ꯂꯩꯔꯦ ꯁꯅꯥꯃꯍꯤꯁꯤꯅ ꯂꯥꯏꯐ ꯁꯦꯝꯕ ꯏꯄꯨꯔꯣꯏ ꯃꯁꯥꯅꯤ ꯁꯤꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯑꯀꯥꯝꯄꯦꯠ ꯉꯥꯡꯕ ꯃꯌꯥꯝ ꯂꯩꯅꯩ ꯏꯝꯐꯥꯜ ꯃꯌꯣꯟꯁꯤꯗ ꯑꯀꯥꯝꯄꯦꯠ ꯃꯃꯥ ꯃꯆꯥꯗ ꯃꯃꯥꯗ ꯐꯤ ꯁꯦꯠꯇꯕ ꯉꯥꯡꯕ ꯑꯩ ꯌꯥꯝ ꯊꯦꯡꯅꯔꯦ ꯊꯛꯁꯤ ꯈꯥꯁꯤ ꯊꯧꯒꯜꯂꯣꯟ ꯀꯥꯏꯕ ꯌꯥꯗꯕ
마비 산하유비 조금 조금 저가이라고 얘기했지. 그야죠. 가면 더 보이지. 너로 가면. 아들네 요 강시라서 완전 부야 렉트가 서울 월가 케이블이니까 인디아네 이쪽이 예 스리랑카 방글라데시 네팔 하스카스가 인디아네 펠 인디아니 디시플린 요기 민ung 시주 관계 비에드 딜란디 유닝골메네 민웅시 강은 먹어보 이돈 미 아홈 2023 तौरइबा 란지보 파기르네 파기르네 밑에 뜸나 핫게네 뭐 코봉나 서티켓 아임스 파이어가 에텍 도록버지보 뻥pir게 뭐네 세이 아니 수레도네 에비디잖아 말 이거 하더라고 요 그러니까 아니 근데 아니 수레 이번 월거가 거의 나도 이만큼이 이니스가 이미데가 가르쳐 살 I guess then comes the power of the control of Indian hybrid. It's muy hard to say. Under the control of India, India is high three. Under the control of India, constitution hibernate, Prime Minister hibernate, Prime Minister President control of hibernate. Under the control of India hibernate, with Hungary of India, Sri Lanka ne, Nepal ne, Bangladesh first. कोई ये हाल नहीं कई चीज़ें लेंगे शराब में ले रहे हैं शिवम को की जल जो बाकी है कहीं है बारी पाकम की दिया आज पुगम घूमने बा सिकी से करी ले रहे कर वो कुछ पता खुने रो रहा है jurisprudence को है तो कि हाल बनते हैं वो कोई हाल नहीं कुछ आप ले समझ ले रहे कुछ आप ले से लेने थे लो अब जो छुआई गए नंग नंगोरी ब्रेन लानिंग बा नंगी कोई नहीं आया मुझे नंग नंग तो रोमो आई जी हम में सीधा है कसार कोई कुछ आप ले गिले ये बा ले गिले कंट्रोल तो सोसाइटी से 근데 징아렌도 그거 그래 jurisprudence 도 그 아이디어 하게 봐 ai bảo ai chả lấy nó mang làm sang cái bây giờ memory full rồi anh đi nè sao nó đi mà ito na tudi ko na mulak sera ke khoi ông lọ bà với cái nó xe xe tera hè tera tôi bây giờ số mà em không nói bà anh đi lấy nó đi tàu đi bà đó lấy nó mà mình đã bố cái đi tàu cũng nó bố cũng nó có quê và chỗ lấy nó có quê bố cũng đó bây giờ bố chết tiệt bà cái sao đó là